वाखल की लाइना नादन बसन से पावसी ngarang nungthil phongkhiba pandam pause gi editorial kalam dagi lokhot savane malem gi mahausa gi khal kaidana ba malem gi miyam pumnamak na honor de aduga malem gi miyam bo masa mau phana thamna bagi damak world health organization semduna miyoi ba khunai bu tinjang kaijang dana ba mayai ka ba drug sizna ba chaba ma de sungba yon ba thingna re maruoina malem gi mahausa gi khal kaitharak padagi ainga sa nong nungsit ki phibam da ahong ba lak padagi global warming lak pa horak padagi North amadi South Pole da un saudorokpagi chang helakpadagi samudragi imai tamna tamna hengalakpa kayamuk yaurakpa ase ngasigi malemgi miyamna khangna duna leire asigumba kaya asidagi kharada oirabasu kanba ngamnaba World Environment Day gi thauram pangthoklaga malemgi miyambu wakhal taminabagi thauram pangthoktuna laklibasigi mayokta thabak tawba phurup kanglup ase kuki zo singni haibase ngasigi malemgi miyamda khangalaga makoibu malemgi laipak pumnamakna warakminaba madi laksinba chumgani khalle Kuki zo sing maruaina Manipur da haukiba me ahum kumjal lisingani kulhumdoi dage mitai sing da landaragli basi maram khara khak hairabade umang kokthoklaga popi thaba thingba made makoi gi tokhaiba lam jalenga mama semna bagi damak namduna Manipur gi lam munna bagi thaurang dagi ni haibasi malem gi miyamna khangnaram lagani khalle ngasi ma kuki zo sing na sathariba lalong amade thabak thauram sing pumnamak miyoiba khunai gi mayokta ngakto oiba maramna makoi asi malem gi miyoiba khunai gi yeknaba oire haina Malem gi miyamna laukthokpa yaraba matam oire haiba yai asigumba miyoibagi wakhal chendraba midi manba saga pangkhak oiraba sing asibu ngasigi India lengang na ngasi phauba chaukan kanduna thambagumbagi thawong manba asimakte India gi citizen amoina mitai singi damakta di yamna laibak thibane ngasi tha tara helaba matam asida awaba khangliba hakthengna na awaba mayong nariba yengonda leiriba machinjak thakpa yengumna leiriba miyoi lising kaya na kaidongai aikhoibu miyam gi mirak tinduna iyuming kholda hanjinba ngamgadagi haiba khallaga khanglakpa tha tara henjilaklabane nakalamarom Manipur lengak amadi India lengakna lamdam asida mahausa gi phibamda hanjilakna bahonari haiduna lawrakpa asisu tha tara helaklabani haibase state asigi miyamna khangbada natana tabada wabagi phibamda leirakle amabu oiro center lengak amadi state lengakna marana mapot faraba aranbada tawraga Manipur gi mitai gi lam mullaga lawgani khaliba narco terrorist ni haina khangnaraba Kuki zo sing asibu kayam kuina chautha tharaga mitai da landa hankhigadauri haiba wahang asina ngasigi Manipur gi miyam gi wahang oiduna lerakpa tha tara helaklabani adubu haukiba oirabasu ngasigi India lengakna NRC mapung phana chana hangadauri basigi akaknaba matam tha numit state asigi miyam da athubada khanganba pamnari basi India lengakna khangbi baga loinana athubada miyam khangna laukthoklaga thabak oina pangthokpa chumgadra khalle Maramaduna tha tara helaba lan asigi waroisin athubada puraknaba India lengangna sindrabade broiler loibadawna relief camp da leiriba yamlaba miyoi lising kaya muki wakhal gi laina nadanaba sinba oina lamen tuhenba kuki zo singna chingkhong singya da khundariba mitai singi khul singdasu nongmai ka paleba nanaba sinbana India lenga ki achumba thaurang oigane